Myanmar di thatau Defense Force TDF amadi Kuki Singapuna military junta gi mathakta lantheng minari haina social media singda photo video sing thaganarakle Senapati da SDS na non local khandokpa Hourakle Senapati da leiriba non local amadi non indigenous residents sing masak khandokpa gi thabak ngarangdagi Senapati District Students Association SDS na Hourakle SDS na hana louthokhre gi matungina Senapati District da leiriba non local amadi non indigenous residents sing ki mari lena data sing collection tawbagi thabak ngarangdagi Hourakle district asigi mahiroi sing ki apex body ama oiriba SDS na ngarangdagi hauduna non local amadi non indigenous residents sing ki inner land permit Aadhaar card voter ID na singbu check tawba hauke Tapau Naga village ta pangthokba mahiroi luk asigi ahanba Federal Assembly da lawkhiba warep matungina mitop sing masak khangdokpagi thorang ase lokhalakpane wafam asigi mari lena SDS ki General Secretary Washington Khona Paumi singda ngarangdagi haudura association asigi office da district asida leiriba non local amadi non indigenous residents sing laktuna makhoi gi mari lena documents sing puraktuna verification tawbagi thabak sathaba haubane district asigi demographic ka mari lena lokhatpa yaba thabak sing lokhatnaba pandamda masak khangdokpagi thorang ase chathabane non local amadi non indigenous residents sing na masa gi mari lena documents sing mahiroi luk asigi office da puraktuna verification tawbagi thabak asida saruk yaradaba thengnarabadi makhoi bu namduna district asidagi tanthokani haina warning tawraduna masa na khangna mari lenaba documents sing mahiroi luk asigi office ta laktuna pikhalakna basu mahana appeal tawkhe Naga sing saruk yaba yaroi haina athingba thamlamba adu yanaba porakle August 8 gi World Indigenous Day gi thoramda yelhomi miyam saruk yabi haina asangka sana phongdorakle Indigenous Peoples Forum Manipur IPFM Manipur State Chapter na laktaba August 8 da City Convention da pangthokkodoriba World Indigenous Day da lamdam asigi yelhomi miyam na saruk yabi haina appeal tawrakle ngarang major khulda leba Manipur Press Club da paumi singa unaba amada IPFM gi President asangka sana high Indigenous Peoples right to self determination a pathway for food security and sovereignty haiba theme da tha sagi mapan na pangthokkodoriba World Indigenous Day 2025 ki thoram say naba amata yauduna mapungpa na pangthoknaba sem saba loire North East Indigenous Peoples Forum na sinba thoram da forum sigi Manipur chapter oriba IPFM na host oigadoriba thoram asida lamdam sigi yellow puruk khudimak saru yaminasi forum asina yellow puruk singi sakta malem yam da sakta naba amadi yellow mising na thenariba awaba pendaba sing malem gi thakta pukhanna bahona bani haike thoram asida North East State Tarek delegate yang khairom saruk yagane Manipur pangthokkodoriba World Indigenous Day gi thoramase haukiba sahi manga taruk asida North East State singi mafam kaya da hongduna pangthoktuna lakle thoramase maroina North East State singda leiriba indigenous people sing amata oina unaduna aikoi gi culture bu awangba thakta thangatuna aikoi masel gi marakta nungsinaba mari thamnaduna amata oina hingminanaba honabane thoramasda Manipur da leiriba yellow phurup sing akiba leitana saruk yabiu thoramse maroina yellow mi khudimakini masi kanagoma tribe amakhakinate North East State singdagi delegate kaya laktuna thoramasida saruk yabada natana maru oiba MLA kaya su saruk yagane masigi manungda Tripura gi ningthau Pradyot Manikia Dev Parmana chief guest oina saruk yagane thoramasi pangthokpada Naga phuruki miyosing na saruk yaba yaroi haina Naga lup amana thingba thamlamba dusu North East Indigenous Peoples Forum gi level da wari sanaduna yanaba porakpa ngamle hairaduna numit asida lamdam asida leiriba kanglup phuruk natraga lup singna ban blockade amadi strike na singba tawidana basu mahana appeal tawkhe Sahi kunthra mathogi matung da justice phagkhre fake encounter gi maral da thabak ta ki phagkhre police officer manga ma pochi super jail da leiba gi cherak pikre haukiba sahi 1993 da Punjab ta thokiba turn fake encounter haina su khangna ba inkalakliba na hataret pu Punjab police ne nongmaina kaptuna hat ki ba thodok adu gi matang da sahi kunthra mathoi sumna encounter asigi matang da court ta chumba wild phangna na ba encounter adu da laikhidraba victim singi lehaudiba imung manung gi miyamna wana ngai duna lakhiba do ngarang justice phagkhre ngarang CBI ki special court amana encounter asi cold blooded murder ne haina royal p ki bagaloina na encounter asi da chenaba marale ra thabak ta ki phagkhre Punjab police officer mangabu mapunchi chupa jail da laiba ki chera pikre court na marale re haina mapunchi chupa jail da laiba gi miyat pikre thabak ta ki phagkhre police officer sing adu de matam du ki SSP Bhupinder Singh DSP Davinder Singh retired inspector Subha Singh Raghubir Singha amasung
Gulavak Singhane Makoi Mangagi Matata Court na cold blooded murder among criminal conspiracy Tokibaki Kudam Sangdam Kaya Funkibani Haide Hourakle 1993 the Tokiba encounter Sigi Matangta Sahi Kontramatoi Supa Asumba Wild Fangan Binaba Awaba Kangduna Lakriba Lake Kidraba Taret Kile Haudiba Imung Manungi Mu Singadu Ngarang CBA Court na Asumba Wild Sataduna Mara Lairaba police officers in Bumaragi Matungina Mapunsi Super Zel the Lena Nabazena Oina Piki Basida Adukimati Harauduna Nungaibagi Piga Lena CBA Court Po Tagapa Pongdokre Hadi Ningsung Bayabadi Turn Taran Encounter Hana Kanariba Pek Encounter Ase Matamamada Punjabta Dak Ira Amani Haina Lonariba Militant Sige Irang Yamna Kanba Matam the Tokiba Todo Amane Punjab ki Turn Taran Haina Kanaba Police Station ki police officer Singna militant Sing Nam Tanabugi Mingda Marala Jadraba in Kalakliba Nahataret Po Mayum the Gipaduna Puraba Matung the Niam Lana custody the Tamduna Pu Zaibama the Ot Payaba Olaba Matunga Kusemgi Oina Sasinaba Encounter Anida No Mena Kaptuna Hatkiba Fair Encounter Amani Haide Hereditary citizenship Mutanaba Semkiba Ek Louthokhre Leba Asigi President da Memorandum Pisinduna Taksin Kre Hereditary citizenship Manipur ki Mutanaba Semkiba the Manipur Hill Area Acquisition of Ship Right Act 1967 adu unconstitutional oiba Act amani Act asina Manipur da lariba tribal miyam gi identity autonomy amadi traditional governance singnaba thong amani haina mara siraduna Kuki Inpi Manipur kimna laiba asigi President Draupadi Murmu da Memorandum Pisinduna Act asibu khudakta louthokhre haiduna taksin kre Kuki Inpi Manipur na laiba asigi President Pisin khiba Memorandum adugi matang da Kangpopi da laiba Kuki leader amana phongdokhiba da the Manipur Hill Area Acquisition of Ship Right Act 1967 ase Manipur na state would phangdringai Union Territory oina leiringai matamda hariba Act asi semkhibani Act asi semkhiba matamda Manipur da leiriba tribal miyamga karigumba hiram amata da tana duna semkhiba Act amanate Act asi sembada Hill Area Committee ga tanaramba leite Act asi namaram oidana hereditary oina lejaraklaba tribal miyamgi lammat khiba yabagi phibamda leire haina phongdorakle nakalamromda Manipur da thokliba chahi aniga tha ahum helaba Manipur gi irang ase hereditary citizenship Act asina maram oiduna Kuki gi leiriba chip singna makogi apambagi matungina singi tonga tonga mafam singda umang wamang nauna kokthokuna anouba khul khunda sinbata natana khul adu da lamda masida sangselakliba illegal immigrant singbu khunda laita handuna changjafam piba maram aduna 1967 da Act oina semkraba the Manipur Hill Area Acquisition of Ship Right Act 1967 ase Manipur da implement tawgadabani haina Manipur State Assembly da pukhatuna khanakibasu laikhrabane Pripa ke overground worker ma far hari lo na thinglamba lalholo Pripa ke overground worker ma Thobal district police ki commando team na far hari police ki pauna high far ba overground worker du gi mamingna pangamam captain Elias Sachikanta sahi yankhai mathoi apopo laikhadraba ibu hal kawi ma ngarang nungthil pung amaga minute yankhai mangarom tabada Thobal hau khamaning lekai da leiba mayum dagi fabune hari faraba mi asil lalholo Pripa ke anouba cadre sing recruit tawbada hal thengna na senai haiduna mahaki mathakta makhata na thigatna ba Thobal police station Sinakre, case amasu louthokhre haidi Saiton da yum ahum dukan ama mai chakhre ngara ayopung mapan gamin ni purom tarakpada kumbi esigi manungsan ba saiton ge salang konjel kaithel manakta yum ahum grocery dukan ama mai na chakhre mai chakhra ba yum sing adugi yumbu singdi haubijam ibobi haubijam kumar amasung telem kalani kalagina yum ge kansi amadi silingi saruk chakhe aduga umar gina yum thaki saruk khara chakhe bani hari mai chakdi ba dukan adusu es ibobi gi ni hairaduna gas leak oirakpada gi horokpa mai na dukan da thamba petrol amasung diesel da wairakpa dagi matang sandoraki bani hari thaudos ki pau tabaga kumbi PS ki partner sing amasung BSF sangsinduna ising kap sinduna muthanaba honaki adubu moirang fire sub station dagi partner sing laklaga mapung phana muthat pangam khibani hari thaudo asida ibobigi mamong nobigi khongda maina khara wai khibadagi hospital da pukatuna laikana ki hari Thokaningdaba thaudok thoktanaba traffic police thambiyo haina lewana phongdorakle Thobal district hospital ge gate mamang da satliba national highway 2 turn da traffic matam supuki thamduna thokaningdaba thaudok sing thoktana bohona biyo haina lamding educational welfare association lewana marilena bolosang gi puning sing silakle association asigi president L Ojit ki jerolamana phongdorakle bade ngarang ayopung tararom tabada district hospital asida layeng bolakpa Thobal pakhang khongdagi mama masa punna diai tatana thomadagi mama masa anima punsi longkhre hariba mafam sida mamang thakta su lambi gi khudong thiba thodok ya thokiba laikhrabani mafam asida traffic police thamdrabadi makhata na pamdaba thodok sing thorakani hairi hospital dagi anabagi hidak laiba thorakpa mengsing highway asi lalaga lambi gi wangmada laidiba pharmacy dagi hidak laina bo honabada khudong sadaba kya su mian thengnari hospital sida layeng bolakpa
amadi staff singna lambi lanthokpa athokpam khunaugi miyamna imphal satpadasu hairiba mafam asi crossing tawduna chatli crossing tawpham oiriba mafam sida athuba matamda traffic thamduna miyamna thengnariba khudong chadaba sing ko hannaba honabiu haire lau suba chatkiba mahiroi police na phajin khibagi mayokta wakan mifam chakhre Hourakle August anigi ayuk pung 13 rom tabada labukta lau suba chatkiba mahiroi ama police na phajin khraga thadoraktabagi mayokta ngarang nungtel wakan mifam chakhre police na phajin khraba mahiroi adudi Khundongbam Sure sahi 18 apokpa KS Binoi Thawal district ki manungsan na leiba hairok phagkhre ngarauthel laisram leraktakini haire thodok aduga mari lena na ngarang laikai aduga maira paibi amadi club ki miyoi kya thoraktuna Suresh ta sirpa maral yaninde mahak puka disanamata yauduna thadorokadabani haina wakan mifam adu phamkibane ngarang gi wakan mifam adu mari lena na Khundongbam Suresh ki apokpi Khundongbam imem na press ta phongdokibada mahak ki machanpa hojik Thawal college ta 3rd semester tamleba mahiroi numittu mahak ki machanpa Kipung Taramakai khara henba dwaida laudai sing yengbani haina chatkibane labuta chatkiba angang ambu maram leitana phagkhre maral kya ama sidilakpasi yaningde haike mahaku condition amta yaudana mama engonda sinabi haiduna pendabaga loinana paudamkhe ngarangi wakan mifam aduda Suresh ki maral karino mahiroi phaba yaningde mahiroi faraga maral season ba yaningde haba play card kya ama sopaina khe Andaman the Mon Manipur Memorial Site Atobada Semkat Naba Home Minister the Taksin Kre Andaman and Nicobar gi MP Bisupadarena Union Home Minister Amit Shah the Serola Mataduna South Andaman gi Mapam Chaba Amada Atoba Matamda Mount Manipur Memorial Site Semkat Pagi Tabak Satana Bataksin Kre MP Bisupadarena Thab Zero Aduda Kumza 2021 the Union Home Minister Amit Shah Masa Andaman and Nicobar the Laklamba Matamadu the South Andaman da Mount Manipur Memorial Complex Sama Semgalagani Haina Lauthokhre Kibane Maharashtra Kulachandra Yauna Anglo Manipur War 1891 gi Freedom Fighter Manipuri Kulumdoi British na ethap asida loi thaduna mapunsi long ki badu ikai khumnaduna amade sakhangduna Mount Harriet pu Mount Manipur haina official oina maming onthokle haina Government of India na lauthokpagi thoramda Home Minister Amit Shah na mathaki wafam asi phongdok lomkhibani haina sapuning singsinki adubu maming onthokiba amade Memorial Complex semgalagani haina lauthokiba chahi ohum helaklabasu ngasi phawba Sport Monument Project ki thabak amata lokhatana leibada nungaitabusu phongdokhe kumja 1891 gi Anglo Manipur War gi National Hero singdai kai komnabu otuna monument asi semgatpa haibasi tangai fade kumja 1891 gi August 13 da British na Yuvraj the candidate amadi Thangal General anibu phasi tawduna hatke numit asibu Patriots Day haidra Manipur da ngasi phabo observe tawribani haiba wafamsu MP Bisupadarena phongdokhe Home Minister da ibasero dugi copy sing Andaman and Nicobar gi Lieutenant Governor Chief Secretary lonana UT Heritage Committee ki member amadi Kalipani Museum ki founder Mukesh Barlal the Suthaduna Lokhatpe aba thabak lokhatpina bataksan ke MP Bisupadare gi sero aduda athubada Mount Manipur Memorial sangwa sagatpana leba asagi awang nopok lamdam Andaman and Nicobar ithar asiga mari hena seselan bangangani amadi masina citizen amadi visitor singda mama leba nungsibagi inot piba sungangani punama asigi mathakta Mount Manipur Memorial Complex sangatpana leba asagi heritage tourism sakharhanbaga loinana miyam the historical awareness piba sungangani haike Kanglon kaina singleibak puramba tata phagkhre Thawal Forest Division ki DFOL Zisili gi miyeng makhada Thawal Forest ki range officer Dinesh Chandrana lusingba range asigi bid office ki staff singna ngarang numida Fundrai Rondagi Kanglon kaina singleibak haftuna khuthorpa 407 Tata truck AS11 EC0623 ama phagkhre Kanglon kaina singleibak kotuna puba yade haiba High Court of Manipur ga thing balai na laina singlaiba kolam basi yamna laibak thibani matungda thengnarabadi law gi matungna gari fajinba fawba yai haile nongmaibo masung soibam laikai gi lambi singda thawai mangba yaurakadore haidi Imphal East District ki maru eba lambi sing oireba nongmaibung amasung soibam laikai da lairiba lambi sing lainga ki maikaidagi matang koina sangna semjilaktabana chathokisin tawriba miyoi singi marakta thawai mangba yaurakadore haina lambi anisida chatliba miyamna phongdoknarakli district asigi oina khwaidagi phibam phattabagi mathakta thawai mangpham oirakadra mi painaramba lambi gi atopa lambi singna konung mamangi traffic island gi nongpok lomda nongmaibung takiba lambi amasung porompa traffic island crossing phawbada lairiba lambi saruk amade soibam laikai gi lambi singni lambi sing asida chumnagi pothole khaktamak laibata natana yengbada lambi mandaba phibam sing oirakle masigi mathakta jenim samadi minuthong taba lambi singi saruktana Sea West project ki
sarak mayayda komjau tokthokpagi thabak-sing chatharakpana amuka hena asarok-singda khudong chahandre adubu lambi-sing asina maram oiraduna chathok-chasin tawriba-singgi thawai mangba yaudringaida mali lenabu authority na semjinhaningbagi apamba phondorakle.